अहानबदा मरुओइबा पाउ मोरे मणिपुर की लमनी मफम असिदगी स्टेट फोर्स नमदी कमांडो लौथु हारिबसी चटनबा यारोइदबा वाफमनी हाइना मिटै काउंसिल मोरेना फोंदोरक्ले ngarang khamelokta kapnabagi thodokta mating pangba chatkiba kangla sifaidagi maira paibi ama gari dagi taduna laikhidre Women Development Committee Hairok Amadi Hesu Hairokna Yumthong Kudingi Fatta Haudi Kongatuna Mafam Chana Thamba Haukre Northeast Windona Sandok Sariba Nungthulgi Pau Miyeng Tabiriba Singbu Chan Mabamna Kurumjari Hauzik Pau Sandokna Pizari More dagi commando lawtu hariba asi more asi manipur gi saruk amani haiba asi kaudaba fai commando asi state force na masagi state ta mathau tauba haiba asi mahausani haina meeting council more MCM na thadorok pacherol amada palli MCM gi secretary general L Brozendro meeting na khudyak biba cherol asina hai more gi meeting single lay horiba property sing state lengak na ngak sen ba haiba asi makhoi gi mathau ni state force na miyang gi property ngak sen ba haiba asi more da leiba meeting singisu constitutional right ni haina cherol asina hari cherol asina makha taraduna manipur lengak nasu more da henba state force thousand biu more meeting gi lehori ba laisang yum inkhol sing ngakpi senbigada bani state force leitaba mafam singda meeting gi lehori ba property sing tek takaidana leiba amata leitre khudam oina chorchanpur gi meeting kaya gi property manghan kre haina cherol asina palli Ngarang Imphal East ki Khamelokta mating pangba chotkiba kangla sifaidagi lare lakpam bimola chahi yankhai mapuroiba 𝐿𝐵 maira paibi ama lambi da gari dagi taduna laikhidre hari thodok adu sawom bungdagi khara chatlaga namdenglung school mapa yoromdai da thokibani laikhidrabagi asi bahaksang hauzik Jennings hospital gi mokta leiri imung manungna phongdorakpada ngarang Khamelokta kuki khulai paiba singa meitei khungakpa singa kapnari haiba pau tabadagi leikai gi maira paibi mayam Forsan tractor amada khungak pasingi mating pangnaba ayukta chatkibani hari adum oinamak numidang wairam yumda halaktabadagi lambida ngapigani numidang wairam yumda halakpagi lambida laibaktiva thodok adu thokibani manipur thugaina ba honariba kuki singna nomai kapsillakpadagi khungak pasingna handuna kapna kiba sida maong ama natraga maong amada mating pangnaba changsillakiba khongjang amada laikhidrabi bimola hauzik changsiliba me ahumdagi haurakiba irang asida mangzil thana saruk yarakhibi misak singi marakta amani hari Haukiba chahidagi Women Development Committee amadi Hesu Hairokna leptana chatharakpa Turel Lunana thambagi khongjang amaga loinena nongmaijing numit khudingi chatharakpa sit sengbagi thabak amadi amot pa kaya bu mafam sana sengdoktuna thambagi makha satharakpa oina ngasi Hairok part 2 maning lekai gi mafam da loiriba Turel amadi yumthong kuding da loiriba amot akai lokhatpagi thabak ama thoram ama lekai asimakta da pangthokre ngasi gi lunana sengdokpa amadi yumthong gi amot akai lokhatpagi thoram aduga mari lenena Women Development Committee gi secretary ningthozam ongbi Premila alias Sunita Devi na haikibada haukiba mamang sahidagi leptana nomaizing numit khudingi chatharakba social service ki manung channa Hesu club na koliba mafam asigi Turel da tariba amot akai kaya sengdoktuna laksabani amadi miyam nusu support bibiduna lakpiri makata na Turel da amot akai fatta haudi langthokta na ba honabada achoba mating oina ba ngasidagi WDC amadi Hesu aniga khusam naraga lekai asigi areiba gari puthok naraga yumthongi oina nomaizing khudingi Lokhat chaduna mafam sana thamnabagi khongthang asi lokhat sabani haki mahakna makha tana hakibada hauzik ekhoina chathazariba social service ki thoram asi makha tana nomaizing khudigi adumak chathazaki gani haki hiramasida hena mating oina ba government na panchayat ki mafam dasu amot akai singthokna ba gari thambiragadi hena nuaizagani haina makha ki ngasigi social service adu the Women Development Committee amadi Hesu gi member kayasu saruyaki Women Development Committee na matam sangna social work ki thoromasi episode na pangthok jaduna laksabani aikhoina ngasi dei hongna turien gi khonung amadi lamtulu na thamna bidamakta yumthong khunding gi sanction jare haraga akoina yumthong khunding gi amot pa posai singji lathok sabgi thoromasi su akoina gari wajaraga singba langbai thoromasi yumthong khunding gi sanction jaba hokjarabani akoina mafam jaga singje lu na thamaga matam sangna kaya adagi hongna koi wana hona jakbani adu bungasi phawada makata na yumthong khunding gi amot pa posak singasi lakok sabai tharomasi makata na sanction jagini
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 10ꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ open essay writing competition ama pangthokiba adugi aroiba result lauthokraba matungda khangatlaba mahairoi singbu ngarang manamathum sing yenthokre suspension of operation su agreement the root cause behind the violence in manipur da oriba miyot minegi maru oiba horak famdi suspension of operation su gi yanaba asinani haiba hiramda pangthokiba competition aduda kwakaitel gi regular english school visnupur gi eureka high school amadi atai atopa district singi school sing yauna pangthokiba sangdamnaba aduda khangatla Mahairoi Chatruk 𝐿 Saruk Yaki. Loidena ngaragi manamatum yentopagi thoramadda DM College of Arts ke retired principal Professor 𝐂𝐄𝐰𝐬 Mani, Manipur University ke Professor 𝐁𝐫𝐵𝐬 Maisnam, Senior Journalist Ahong Sangbam Movi, MSF Head Office ke President Hizam Roshan Su Saruk Yaki. Imphal ki North AOC da Leiba Private Hospital Rasmedi City na Ayushman Bharat Pradhan Mantri Jan Arogya Yosna ABPMZAY gi makhada thangna na taretlak suba oina Best Private Hospital gi mana fangba ngamkre mana asi humfudara mangarak suba leibak asigi Republic Day gi thoramga mari lerena ngarang bapuparada leiba DC gi banglo da pangthokiba lemzaningai oiraba thoram amada Imphal West gi Deputy Commissioner TS Kiran Kumar na Hospital asigi Managing Director Hawizam Rajenda khutsina ki bani analaing gi lamda amadi PMJAY gi makhada hospital asina miyam da piriba Chaba Singasi Yenglaga, National Health Authority, Government of India Amadi, State Health Agency, Manipur gi Chief Executive Officer gi Warif Amagi Matung Inna, Hospital Asida Mana Asi Pirakibani, Thangna na Taretlak Suba Oina, Kwaidagi Faba Lanai Hospital gi Mana Asi Pirakpada, Hospital Asida Matau Toriba Singbu Rasmeti City gi Managing Director Razena Thagatpa Fongdora Kibaga Loinena, Makatana Su Miyangi Ana, Laengi Lamda Hospital Asida Angamba Thakta Honaduna Mating Pangkigani Haina Fongdoki. Kumbongi Imphal West Students Club Local Disaster Response Force Village Volunteer Force Hariba Apan Baluf Asina Kumbong na konba mafam singda makal amadagi 𝐿𝐄𝐰𝐬 amadi 𝐿 tawbiganu haina apunba maira paibi luf na thokpa cherol amada pali cherol asina makha taraduna haukiba May 3 dagi thoklakliba kangluf anigi irang asina maram oiraga miyam suba nomba khudong chadana leirakba amadi hen awaba oirakpana kumbongda makal amadagi 𝐿𝐄𝐰𝐬 amadi maruf tawba lepinaba fongdorakli Hauzik Paugi Marakta Natin Bebrek Amatang Lominasi. Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. ꯅꯤꯡꯉꯣꯝꯕꯝ ꯁꯥꯒꯩ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯆꯍꯤ 3 ꯄꯤꯒꯗꯕ ꯃꯦꯔꯤꯠ ꯁ꯭ꯀꯣꯂꯔꯁꯤꯞ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2024 ꯗꯒꯤ ꯄꯤꯕ ꯍꯧꯖꯔꯒꯅꯤ ꯀ꯭ꯂꯥꯁ 10 ꯗꯒꯤ ꯃꯥꯁꯇꯔꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ NSDO ꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯐꯣꯔꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯣꯔꯝ ꯊꯥꯖꯤꯟꯕꯤꯔꯛꯅꯕ ꯄꯥꯎꯖꯦꯟꯖꯔꯤꯕ ꯅꯤꯡꯉꯣꯝꯕꯝ ꯁꯥꯟꯇꯀꯨꯃꯥꯔ ꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯉꯣꯝꯕꯝ ꯁꯥꯒꯩ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005-611-501 9862825547 नत्रगा 7005-408-341 email ID ningobamsagai@gmail.com. Introducing a newbie challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyle, sense of oneness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited seats, so grab the opportunity. We also provide specialized classes on main topics like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Pauna Bazaar, Imphal. For more information, kindly do call us at 762-896-0947.
Break ki matungda miyam taramna okchari makhataba pau pizari. Ngarang Saina Institute of Medical Sciences Nursing Department ki complex ta nomagi oiba HIV and AIDS awareness program ama Manipur State AIDS Control Society ka khutsam naraga pangthokre. Hariba program asida Nokfade Cultural Foundation ki tongan ba Nokfade gi maming leiraba artist kayana miyam gi thamoibu laina sumduna HIV amadi AIDS ki maramda sugaina mayek sengna gyan tahanbiki. Haukiba January kuntareta nongpok maikei ngak nabagi damakta Universal Friendship Organization na sponsor tauraga itham moirang purelda hangduna leiriba nongpok pana tengol lakpa loisangda angtha apunba maira paibi groupnas janana ba cheng hawai amadi manamasing pangbiramba amadi Meidei laloi maruf singda puning thogat pirambaga loinina thongna hapirambagi damak Universal Friendship Organization Central Committee gi maikei thagatpa phongdorakli Arobeda Maroipa Pau Amuhane Pizari. More Manipur gi lamni mafamasida gi State Forest Samadi Commando Lautok Haribasi Chanaba Yaroi the Bawafamni Haina Midday Council Morena Fongdorakli. Ngarang Kamelokta Kapnabagi Todokta Mating Pangbacha Kiba Kangla Sifai Mera Paibi Ama Gari Dagi Taduna Lakidre. Women Development Committee Hairok Amadi Hesu Hairok na Yumthong Kudingi Fatta Haudi Kongatuna Mafam Chana Thamba Haukre. Northeast Windona Sandok Sariba Nungthagi Pau Matang Sidaloy Sari Mieng Tabiriba Singbu Amuka Hanna John MAIBAM na Krumjari.